자, 아시죠? 좀 틀린 핑계 좀 까고 하면서 로에 까고 뽕한 거 들어봐. 아무튼 시간리방의 비어 mayam부터 옥자리야 누가 끼잉 시 블록시디 거아데 아코이기 추산포르다수 마니푸리나 하디 옐호미나 samgakpagi dukan hang ba sumaina thabak tu chilau thirakta wa culture lakpa ai chokhatpa matawgi lamdam tamak pa si yam pi harau yam pi thagalle aduna sumaina loi tawbunga boisa do haji chatna ba to wayang ang dei adu mafam de ogre ba yum de thokta ngai ba adu chatlaga kamai tom no khot no mafam na gaidana da akopati ta sumina finally I some go pun deu re da hadam deu re koi san go u dre shon ka dagi de samgakpadi lore adu ta jo ade si moi khoi mapu ai ta ko dukan gi mapu makhoi de si de ran toy ba missing de si ga pitong una pitong wai sana de to de ko san nan sar na te da yam tuin te buna de sum wa khra hang hana ge taw ni samgakpadi sai kakpo waram mane aduna ming hai ba ai ming se principal ko de leifam na tibong headquarter de headquarter da ada si de mi ran toy je mi kya toy ran toy se mi ahum toy
ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯤ ꯑꯅꯤ ꯈꯛꯇꯪ ꯀꯩ ꯃꯤ ꯑꯃꯅ ꯁꯣꯝ ꯀꯟꯗ ꯂꯩꯔꯦ ꯁꯣꯝ ꯀꯟꯗ ꯃꯤꯡ ꯑꯝꯇ ꯍꯥꯏꯕꯤꯔꯝꯃꯣ ꯀꯤꯁꯟ ꯀꯧꯖꯩꯅꯦ ꯑꯦꯗ꯭ꯔꯦꯁ ꯑꯦꯗ꯭ꯔꯦꯁꯁꯦ ꯖꯧꯒꯦ ꯈꯨꯒꯥ ꯇꯝꯄꯥꯛꯇꯒꯤ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯑꯩꯈꯣꯏꯁꯦ ꯌꯥꯝꯗꯤ ꯀꯨꯏꯕ ꯑꯣꯏꯗꯦ ꯊꯥ ꯑꯃꯨꯛꯇꯤ ꯐꯥꯔꯦ ꯑꯩꯈꯣꯏ ꯇꯧꯈꯠꯂꯛꯏꯁꯦ ꯑꯗꯨ ꯇꯥꯔꯗꯤ ꯁꯤ ꯊꯥꯃꯨꯛ ꯇꯧꯔꯛꯄꯁꯤꯗꯀꯣ ꯍꯥꯏꯗꯤ ꯀꯔꯕꯥꯔꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯀꯃꯥꯏꯅ ꯇꯧꯕ ꯃꯥꯟꯒꯦ ꯍꯥꯏꯗꯤ ꯀꯥꯟꯅꯕ ꯃꯥꯟꯕ꯭ꯔꯥ ꯀꯥꯟꯅꯗꯕ ꯃꯥꯟꯕ꯭ꯔꯥ ꯍꯥꯏꯗꯤ ꯀꯁꯇꯃꯔ ꯂꯥꯛꯄ ꯈꯣꯠꯄ ꯀꯩꯀꯩꯗ ꯍꯣꯏ ꯍꯧꯖꯤꯛꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯁꯨꯝ ꯀꯥꯟꯅꯔꯤ ꯇꯦꯛ ꯑꯣꯏꯅꯗꯤꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯤꯅ ꯃꯅꯨꯡ ꯆꯪꯕ ꯑꯣꯏꯕꯅꯤꯅ ꯃꯅꯨꯡꯗ ꯐꯝꯕ ꯑꯣꯏꯔꯝ ꯇꯥꯔꯗꯤ ꯈꯔ ꯅꯨꯡꯉꯥꯏꯖꯒꯗꯧꯕ ꯗꯨꯀꯥꯟꯁꯦ ꯌꯥꯝꯅ ꯍꯥꯏꯗꯤ ꯗꯨꯀꯥꯟꯁꯨ ꯐꯪꯗꯕꯅꯤ ꯋꯥꯕꯅꯤ나 ꯑꯗꯨꯗꯤ ꯗꯥꯎ ꯌꯥꯗꯅ ꯑꯩꯈꯣꯏ ꯁꯤꯗꯩꯗ ꯗꯨꯀꯥꯟ ꯑꯃ ꯐꯪꯖꯔꯦ ꯑꯗꯨ ꯁꯨꯝ ꯇꯧꯔꯦ ꯍꯥꯏꯗꯤ ꯃꯌꯥꯝ ꯆꯥꯊꯣꯛꯅꯤꯡꯕ ꯑꯩꯈꯣꯏ ꯇꯧꯕꯅ ꯈꯔ ꯐꯗ꯭ꯔꯥ ꯑꯩꯈꯣꯏ ꯃꯥꯅꯦ ꯑꯩꯈꯣꯏ ꯌꯦꯜꯂꯧꯃꯤ ꯀꯣ ꯀꯟꯈꯠꯄ ꯑꯣꯏꯅ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯃꯣꯏ ꯊꯕꯛ ꯁꯨꯐꯝ ꯂꯩꯇ ꯇꯥꯔꯗꯤ ꯑꯗꯨꯝ ꯍꯟꯈꯤꯕ ꯍꯥꯏꯁꯦ ꯃꯁꯥꯅ ꯇꯥꯕꯅꯦ ꯑꯗꯨꯅꯀꯣ ꯁꯦꯟ ꯇꯥꯟꯕ ꯈꯣꯠꯄꯗ ꯏꯀꯥꯏꯕ ꯂꯩꯇꯕ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯁꯦꯟ ꯇꯥꯟꯕꯒꯤ ꯂꯝꯕꯤꯗ ꯏꯟꯈꯠꯂꯛꯏꯕ ꯃꯌꯥꯝ ꯑꯃ ꯃꯇꯝ ꯃꯥꯡꯍꯟ ꯈꯣꯠꯍꯟꯗꯅ ꯇꯧ ꯂꯩꯀꯣ ꯑꯁꯤꯗ ꯀꯩ ꯍꯥꯏꯐꯦꯠ ꯍꯥꯏꯅꯤꯡꯒꯦ ꯍꯥꯏꯗꯤ ꯁꯦꯟ ꯇꯥꯟꯕꯒꯤ ꯃꯇꯥꯡꯗ ꯍꯥꯏꯗꯤ ꯑꯗꯨꯝ ꯊꯃꯣꯏꯗ ꯐꯥꯎꯕꯗ ꯑꯗꯨꯝ ꯍꯥꯏꯕꯤꯌꯣ ꯑꯩ ꯃꯣꯠꯇꯗꯤ ꯁꯦꯟ ꯇꯥꯟꯕꯒꯤ ꯃꯇꯥꯡꯗꯤ ꯏꯀꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯅ ꯈꯜꯂꯦ ꯃꯥꯅꯦ ꯍꯣꯏ ꯑꯍꯧꯕꯗꯕꯨꯗꯤ ꯑꯩꯁꯨ ꯊꯣꯏꯗꯣꯛꯅꯕꯨꯗꯤ ꯈꯤꯇꯪ ꯏꯀꯥꯏꯕꯒꯤ ꯂꯥꯛꯄꯒꯤ ꯇꯧꯔꯝꯃꯦꯀꯣ ꯑꯗꯨꯕꯨ ꯁꯨꯝ ꯂꯥꯏꯟꯗ ꯆꯪꯈ꯭ꯔꯀꯥꯟꯗꯗꯤ ꯊꯣꯏꯗꯣꯛꯅ ꯀꯩꯁꯨꯝ ꯏꯀꯥꯏꯔꯛꯇꯦꯕ ꯑꯗꯨ ꯁꯨꯝ ꯁꯦꯟ ꯇꯥꯟꯕꯒꯤ ꯃꯔꯝꯗꯗꯤ ꯑꯩ ꯋꯥꯈꯜꯗꯗꯤ ꯏꯀꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯅ ꯁꯨꯝ ꯈꯜꯂꯦ ꯑꯩ ꯑꯗꯨꯒ ꯁꯤꯗ ꯇꯧꯔꯤꯁꯤꯅ ꯀꯩ ꯇꯧꯒꯦ ꯍꯥꯏꯗꯤ ꯁꯝ ꯀꯛꯄ ꯈꯛꯇꯔꯥ ꯑꯇꯣꯞꯄ ꯁꯝ ꯀꯛꯄ ꯑꯗꯨꯗꯩ ꯐꯦꯁꯤꯌꯦꯜ ꯑꯗꯨꯗꯒꯤ ꯐꯦꯁ ꯋꯥꯁꯀꯨꯝꯕꯁꯨ ꯈꯔ ꯇꯧꯋꯦ ꯑꯗ ꯄ꯭ꯔꯥꯏꯁꯇꯤ ꯀꯌꯥ ꯑꯣꯏ ꯄ꯭ꯔꯥꯏꯁꯁꯦ ꯁꯝ ꯀꯛꯄꯗꯅ ꯃꯃꯜ ꯃꯥꯟꯅꯗꯦ ꯑꯗꯨꯝ ꯅꯣꯔꯃꯦꯜ ꯀꯠꯇ 40 ꯂꯩ ꯑꯗꯨꯒ ꯁ꯭ꯇꯨꯗꯦꯟꯒꯤꯅ 30 ꯁ꯭ꯇꯥꯏꯜ ꯑꯁꯤꯗ ꯂꯩꯕ ꯁ꯭ꯇꯥꯏꯜ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯣꯏꯔꯗꯤ ꯑꯃꯨꯛ ꯁ꯭ꯇꯥꯏꯜꯅ ꯄꯩꯁꯥ ꯃꯃꯜ ꯑꯗꯨꯝ ꯂꯩꯌꯦ ꯑꯗꯣ ꯑꯁꯤꯗ ꯂꯩꯕ ꯁ꯭ꯇꯥꯏꯜꯁꯦ ꯑꯁꯤꯁꯦ ꯑꯗꯨꯝ ꯁꯤ ꯊꯤꯛꯂꯤꯞꯁꯤꯡꯁꯦ ꯑꯗꯨꯝ ꯀꯛꯎ ꯍꯥꯏꯕ ꯅꯠꯇꯅ ꯂꯣꯏꯅ ꯀꯛꯄ ꯉꯝꯒꯗ꯭ꯔꯕ ꯑꯗꯣ ꯁꯤ ꯑꯦꯗ꯭ꯔꯦꯁꯁꯦ ꯆꯞ ꯆꯥꯕꯤ ꯃꯐꯝꯁꯦ ꯁꯨꯄꯔ ꯃꯥꯔꯀꯦꯠ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯑꯣꯄꯣꯖꯤꯠꯀꯤ ꯂꯩꯔꯛ ꯑꯃ ꯂꯩꯕꯗꯣ ꯁꯨꯄꯔ ꯃꯥꯔꯀꯦꯠꯀꯤ ꯑꯗꯥꯏ ꯑꯗꯨꯝ ꯍꯪꯉꯒ ꯈꯪꯒꯅꯤ ꯌꯥꯝꯅ ꯂꯥꯛꯄꯗ ꯑꯗꯨꯝ ꯎꯕꯤꯅꯤ ꯑꯗꯨꯝ ꯑꯗꯥꯏ ꯑꯗꯨꯝ ꯍꯪꯉꯒ ꯈꯪꯒꯅꯦꯕ ꯑꯣꯀꯦ ꯊꯦꯡꯛꯌꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯉꯁꯥꯏꯗꯩ ꯁꯝ ꯀꯛꯄꯗ ꯑꯗꯨꯝ ꯃꯉꯣꯟꯗ ꯑꯋꯥ ꯅꯨꯡꯉꯥꯏ ꯍꯥꯏꯐꯦꯠꯇꯪ ꯍꯪꯒꯦ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯐꯤꯜ ꯐꯥꯎꯒꯦꯅ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯃꯤ ꯍꯥꯏꯗꯤ ꯅꯣꯟ ꯃꯅꯤꯄꯨꯔꯤꯗ ꯀꯛꯄꯗꯒꯤꯀꯣ ꯑꯩꯈꯣꯏ ꯌꯦꯜꯂꯧ ꯃꯤ ꯃꯁꯦꯟ ꯀꯛꯃꯤꯟꯅꯕꯁꯦ ꯁꯤꯗ ꯀꯩ ꯅꯨꯡꯉꯥꯏꯕ ꯐꯥꯎꯒꯦꯅ ꯈꯤꯇꯪ ꯍꯥꯏꯔꯝꯃꯝꯃꯅꯤ ꯃꯤꯡ ꯑꯝꯇ ꯍꯥꯏꯕꯤꯔꯝꯃꯣꯅꯦ ꯑꯩ ꯃꯤꯡ ꯃꯣꯃꯣꯆꯥ ꯀꯧꯋꯦ ꯑꯦꯗ꯭ꯔꯦꯁꯀ ꯂꯩꯃꯥꯝ ꯗꯤꯄꯥꯔꯠꯃꯦꯟ ꯂꯩꯃꯥꯝ ꯂꯩꯀꯥꯏꯗꯒꯤꯅꯦ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯃꯁꯦꯟ ꯍꯥꯏꯗꯤꯀꯣ ꯄꯨꯛꯅꯤꯡ ꯊꯧꯒꯠꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯨꯃꯥꯏꯅꯒ ꯑꯩꯈꯣꯏ ꯌꯦꯜꯂꯧ ꯃꯤ ꯃꯁꯦꯟꯅꯒ ꯁꯨꯃꯥꯏꯅ ꯁꯝ ꯀꯛꯐꯝꯒ ꯍꯪꯉꯝꯃꯒ ꯁꯤꯗ ꯀꯛꯄꯒ ꯐꯪꯕꯁꯦ ꯑꯗꯨꯝ ꯀꯩ ꯅꯨꯡꯉꯥꯏꯕ ꯐꯥꯎꯒꯦ ꯍꯥꯏꯗꯤ ꯁꯨꯝ ꯐꯥꯎꯕꯗꯣ ꯁꯤ ꯁꯝ ꯀꯛꯐꯝꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯄꯨꯁꯨ ꯌꯥꯝ ꯍꯩ ꯀꯛꯄ ꯑꯩꯒ ꯍꯥꯏꯅꯔꯨꯔꯁꯨꯀꯣ ꯃꯣꯏ ꯀꯩꯅꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯆꯠꯅꯔꯤꯕ ꯀꯔꯤꯅꯣꯗꯣ ꯈꯪꯉꯦꯕ ꯑꯣꯀꯦ ꯀꯩ ओके अदु तादि आइदि हजि कइजे खंब्रा सोमना पाम बाइदो थोब्रावा समझे हाना कक्कुदोगेदि हंदकनिना खा पामदो थोए ओके थैंक यू अदु गा सिदा याम ति नुंगाइबा मा हाइदि टॉप मखल अमदो तौरे मखोय सिदा आइदि कस्टमर सिंजे को सुम हाइदि फ्रेंडशिप ओइबे मोंग हाइतारे सुम लोइना लाइबे मोंग कमान हाइदन खंदे मयाम ने खंगमने अदो से कइनो हतन को से टिकेट ने को टिकेट से पिदो जे को एनी कस्टमर खुदिंगी सिदा समकक पोइगेरा एनी कस्टमर में लापदो से टिकेट अमन पियरनेबा टिकेट से फ्री ने बाइदि अखोइगे कक्पदुदा सिदा लापदुदा टिकेट अमन पियरने टिकेट से दोम डेट 25 ता था खुदिगी डेट 25 ता को लॉटरी तौदने सि लॉटरी टिकेट नेबा अदुगा सिदा फंगदोय प्राइस ने आइदि लुपा 500 ने मी अमा खंदोयनेबा था अमदो लाप कस्टमर दो अदुगा सुम नौरकपनिन को 500 दे होबाने सुम मथंग मथंग अपग्रेड लाकने हायबा आइदि सेल ओइना नत्रगा अतोप पोस्टर कई मतम मतम की मखा पोना को अदो नखोइजो अदम सिदा लागा समजुम कथोगा अदो दाउजुम येंबे आइदि डेट 25 तम लागा को अदो मयाम सिदा सुगै सुदा लागा समम तम कपि बेयाने ओके ngasi di matang sida video solution jara ke matem blola treatment punanga mina section level kang level na ya